Manipur manungda wari sanabagi mafum leitabagi moongda Chief Minister Yumnam Khemchandna Manipur thugaina bhotnariba Kuki Council ga Guwahati da wari sanariba si Yaningdaba haina Cocomi gi convener YK Dhirenna pendaba Phongdokhre ngasi lamfel da leiba Cocomi gi office ta pangthokpa paugi mifum amada wafum asi Phongdokhladuna YK Dhirenna makhatana hai Manipur da leiriba kanglup khudingma Cocomi na ikai khumnei loinana lamdam asida khundaminariba kanglup furup khudingmak ing chikna amadi nungsi sanana leinaba Cocomi na thaudang kaya lauraga lakli Manipur da mahausagi tangdo leitaba hanjilaknaba peace talk ki damak Cocomi gi maikai dagisu thonglauna hanglaga thamli adubu Manipur da tangdo leitaba Hanjilaknabaki wari sanaba lamdam masida mafam leitabadawna Chief Minister Y Khemchandna Kuki Council ga Guwahati da chatuna wari sanaba haibasi yaningde thokliba irang asi Manipur da oiba maramna state asigi manungda loishinaba honagadabani madugi mahut atopa lamda chatuna loishinaba honaba haibasi lamdam masida leiriba miyamgi ikai khumnabada khongoi nabaga chapmanai haiki Mahakna makhatana Phongdokhibada kumja lising ani kunhumdoi gi me tang ahumdagi haurakhiba irang asina maram oiraga mamangda palamba lengak center na thamlakhiba president rule amadi hauzik paliba lengak asina kanglup khudingmak amata oibagi meetingda yengbagi mahut kanglup amakhaktada tongduna leiba amadi state asida law and order ngakpa ngamdribasi laibak thibani lamdam asida tangdo laitaba purake hairabadi kanglup khudingmak manaba meetingda yengba law and order ningthina ngakpa haibasi aduke matik maru oi Tungda issue ma lakpa matamda Manipur gi wangmada chatlaga wari sanabagi hainabi leitanaba paliba lenga kasina hotna hoba mathau tai haina YK Dhirenna makhatana Phongdokhre Law and order si ngakadune leiriba Manipur de leiriba security forces sing sigi makoi sing asi mathau to holakanda makoi sing da lamhen tuhenba kulai paiba terrorist sing ado madugi matakta akanba thabak lokhalakanda tangdu leitaba fibam mama laknaba honabagi mahutta hena laipak sibu thugainaba honariba sing adu namtharakanda namkoi sing asi fazana makoi sing asi da control torakanda anti porknaba honaba haibasi tawbugi mahutta pak sigi manungda wari sharnaraga any mapa jaga amada Sanpur da Prezrol da Jiribam da natra Kangpokpi da natra any khul da natra Senapati da natra Santen da Tenopan da any where amada aikoi Manipur gi issue sing asi resolve tawna bawna ba matam da madu gi mafam sida tawgi mohutta atop state chalakanda madusu Manipur gi leiriba tongan ba secretariat ki leiriba secretary level da natra minister team mamagi mar level da wari shabagi mohutta Manipur gi jaktom khamdong leiriba dum da basi minister mana chalakanda masi wari shabai bese masi yamna laibak thiba amasung masi Manipur gi tunglam chatta masi yamna laibak thina aikoi lehoraga daba dumba thobuk thong amani haina aikoi Cocomi na laujai